MS PAODAM mi'eng tabiribasingbu Nomaitham Kajalna khurumjali. Ahanbada maruoiba pau pizari. Layakna Bharat Joro Niyai Yatra Haudufam Ground Permission Pidrabasu Khongjong Memorial Complex Manaktagi Khongsanba Haunaba Sem Saragani Haina MPCC President K. Megasandra Fongdokre. Numit District Level Consumer Awareness Cum Exhibition among ngasi Pungdong Bomda Haudokre. Day of Prayer for the Peace of Manipur Haiba Thimda Mighty Christian Unity Day Tharam Pangthokre. The Vibrant Gujarat Global Trade Show 2024 ngasi Prime Minister Narendra Modi na Haudokre. Mapungoy pau pizari. Chief Minister na lamdam asigi law and order gi fibam phagade hai Satna Bangas. Asida permission piraktaba asina law and order phatre nayang asina mi hak khongoi na bani haina MPC President K. Megasandra na Fongdokre. Wafam si lakliba tang tara gi hauduna Congress Party na hatta kangjaibungdagi lamthagani haiduna siliba Bharat Joro Niyai Yatra gi ground permission pibinaba lengakta tha sigi anida che iduna permission pibinaba Piraktaba asiga mai lenana MPCC President na luchingba team amana Chief Minister unaruraba matung tholakpada CM Banglo mamangda promisingda fongdokibani. Mahakna hai Bharat Joro Niyai Yatra asi maru oina yam santi oiba khongsatni miyanggi justice ki damak nupi singi amadi naha singi damak sakadaba satni. Khongsat asida party ki firal sizinaroi tongan ba state singi Chief Minister MP MLA yauna sakadawriba khongsatni. Adubo laibag thibadi landam asigi situation fate haiduna Chief Minister na fongdorappaga loinana permission pirakhidabani. Yatra masi punamak se tawse masi democracy se masi ni democracy leitre संविधान की ओइबा इखोई राइट इखोई दे पीरिबा राइट म्याम सिंसे फंगंद्रे अदुना लेंगा गसी मखादा इखोई आशा उद्रे अदुना मरमरिकांदा भारत जोरो निया यात्रा से तंगाई फदबसे हेन्ना तंगाई फदब लेरे हाइबसे मसी तंजासीदसु अमु हेन्ना आई हाइजनिंग थैंक यू Adum oinama khongsat asi Thawal District ke Khongjongda leiba Khongjawar Memorial Complex manakta soidana khongsanba haunanaba party asine sem saragani. Mahakna makha taraduna santigi khongsat asi ground permission piraktaba asina lamdam asida law and order gi fibam phatri democracy leitre sangbidana piriba hak sing phanghandre lengak asi gi makhada aikoi asa udre haina lengak ta pendaba phongdoki. Panba yai numit humfu taruk ne sathagadauriba khongsat asina tongan ba State tara manga district chama tara Lok Sabha seat tara chama tara amadi kilometer lising taruk satra tara humdoi sakadaba khongsat amakhakni. Matam kuina santi leiruba matung yumda changduna leiraba kumbi police station gi manung channa leiba chingkhonga nangana leiba hautak tampa khunau da ngasi nungthil pung ahum minute kunrom tabada kukim ne ten singni chingnaba singna akanba mawongda bom yauna nongmai rang kaya kapsilakpadagi khunja sing mi paiba pokna duna safagadaba mafam yingna duna lanjana kre mafam aduda hanadagi hauna khunja sing ngak senduna leiriba mahar regiment leina mataw karamna kukim ne ten singna aduna bom yauna nongmai kapsilakpada khunja sing angakpa pokna ki hairi khunja sing na fongdorakpagi matung inna mahar regiment nasu handuna nongmai kap ki hairi Thaudok adugi matangda thoidokpa asok apat misi mina yaukhibagi paudi leite hairi Thaudok thofam aduda Bisnupur District Police ki makok thongba sing yauna ahenba security force sing sangsin kre makha tana numidang pung 5 minute tara rom tabada amuk bom yauna kukim ne ten sing aduna lepa leite na nomai kapsilaki khunja sing numidang fawba thawai hingnaba chenaki bom thadarakhiba aduda yum kharadi atek akai thoklamba yai hairi Bisnupur District ke Churachandpur amadi Kangpokpi District ka tainaba area da unauthorized oiba drone paihanba ngasidagi thingle. Ngasi District Magistrate Bisnupur Laurem Bambikramna thorakpa order amagi matung inna hariba Bisnupur District ke Churachandpur amadi Kangpokpi District ka tainaba khungang amasung vulnerable areas singda unauthorized oiba drone sing paihanba operate tawre haiba khangle. District asida hauzik oriba fibam asina maram oiraga mafam sing asi authority gi ayaba yaudana drone sing paihanba thinkhibani.
Deputy Commissioner Thawalgi Lamjing Makhada Bisnu Naha Youth Federation Yaripok BYFY na paikhatpa Women Empowerment Project ama oina ngasi Project Bisnu Naha haiba project ama hodokre. Yaripok Bisnu Naha da leiba BYFY Community Hall da pangthokpa Project Bisnu Naha hodokpagi thauramda MPCC gi President su oriba Wangkem Kendragi MLA K Mega Sandrana Athoiba Mithunglen DC Thawal Ahan Them Sobas Singh IS na Thauram Mapu 33 Assam Rifles ke Major R Sahil Major Sahil Risi Amadi BYFY Women Wing gi President KSS Roma Devi na akhanaba Mithunglen Singh oina saru yaki Thauram aduda Athoiba Mithunglen ge warwal da MLA K Mega Sandrana hai BYFY na lamdam asigi nupi singbu sakti pinabagi pandam da paikhalakliba project asi yamna tamjaningai ni Masigi da mota BYFY bu thagatli yamna hena nungaijari badi relief camp singda leriba mioi singda candle sabagi training pi haiba asini loinana project asigi da mota lamjing biriba DC Thawal amadi nupi singbu masagi senthok lambi leinaba hotnaba da changba masak sing pibiriba 33 Assam Rifles bu thagatpa phongdoke Sakhapa iramdam ama sembada nupi singbu hena mathau hapa haibasi tangai fadabani BYFY na lokhalakliba khongthang asi Manipurda leriba nupi khudingmak na lokhalaklabadi soidana iramdam asi chakhat maikairom da yangna chenba ngamgani haiki Adagi the way of our economic activities self-funding even kabananaba club initiative na masih club initiative tadi masih kari masih yang baik baru ina masih sebuah wakalon se naikkan se club ki mayamna masih dapat pilih masih kibatit agali Thauram Mapugi warwal da DC Thawal na hai lamdam asigi nupi singi matik mathaunadi malemna masak khanglabani hauze lamdam asida thokliba irang asida senthok lambi khara semba mathau tai haina district asigi club organization sing amadi maira paibi ima event sing da natana pautak piki pautak adubu BYFY na hanba oina thabakta onthok pirakpa haininga letena nungaiba fawi lamdam asigi nupi singbu senthumgi lamda mipal tangdanaba pandamda paikhatliba thabak thorom sing asi district asigi mipum khudingmakna tawi rabadi soidana sakhotpa oigani masida 33 Assam Rifles na so mateng pangbibagi damokta thagatpa phongdokchari haiba wafam thamki aina pholaga pagi BYFY na Nujungiraga nasi mafam sida launch tore aikoi asari mafam sida gi Bisnu Naha gi launch toraga obanda leriba atai mafam singdasu masi spread tawraga aikoi movement amo oina sathar padune koina pamse Thauram adugi saru ama oina Assam Rifles na candle sanaba sasakaya su BYFY Women Wing gi thomi singda khusinaki Manipuri organic product ki matang da numit ini sathagadaba district la consumer awareness kam exhibition amang asi Imphal East district ki Pungdongbong awang lekai gi community hall da haudokre Thauram adu mission organic value chain development for north eastern region ki makha da agriculture department MOBCD NER na sponsor tawraga nongpok pukai organic producers company limited na sindu na pangthokpani Thauram haudokpa adu da Kaw Imphal gi director of extension education gi deputy director Dr. T.S. Robindro KBK Imphal East ki senior scientist S Molibala yauna maru oiba miyoi kayana saru yaki loyana agriculture department ki MOBCD NER gi program officer KS Nimachan food safety administration Imphal East ki DO Dr. L Kripiyalini amadi DEENEC farm gi horticulture consultant Dr. M Dinasandra resource person sing oina saru yaki Thauram aduda tongan-tonganba organic ki potlam sing thamba stall kaya hangki Thauram aduga mai lenana Kaw Imphal gi Directorate of Extension Education gi Deputy Director Dr. T.S. Robindro na ngasigi Thauram asina Imphal East District ta organic ki potlam hena puthokpada achauba mateng ama oigani maru oina Thauram asina lomi sing da organic ki pothok sing matau karana sem saduna puthokani amadi masigi kanaba kaya adu khanghanba ngamgani loina department ki makaidagi su asugumba lomi sing asida pangba yaba mateng kaya pangnaba hotnagani haiki ꯑꯩꯈꯣꯏꯒꯤ ꯑꯩ ꯏꯌꯥꯝꯕ ꯇꯥꯃꯣ ꯏꯃꯥꯏꯆꯥ ꯌꯥꯎꯔꯤ ꯑꯗꯨꯒ ꯇꯥꯃꯣ ꯗꯤꯅꯦꯁꯟꯗ ꯌꯥꯎꯔꯤ
ꯃꯌꯥꯝꯁꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯦꯛꯁꯄꯥꯔꯠ ꯑꯃꯁꯨ ꯍꯟꯁꯥꯏꯒꯤ ꯃꯥꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯇꯧ ꯀꯔꯝꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯥꯅꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯄꯨꯊꯣꯛꯑ ꯃꯇꯨꯡꯗ ꯀꯔꯤ ꯀꯔꯝꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯄ꯭ꯔꯣꯁꯤꯗ꯭ꯌꯨꯔ ꯃꯌꯥꯝ ꯂꯩ ꯍꯥꯏꯇꯥꯔꯦꯅꯦ ꯑꯣꯔꯒꯥꯅꯤꯛ ꯑꯣꯏꯕꯒꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯍꯧꯖꯤꯛ ꯇꯥꯛꯀꯅꯤ ꯂꯣꯏꯅꯅ ꯃꯥꯒꯤ ꯄꯦꯀꯦꯖ ꯑꯦꯟ ꯄ꯭ꯔꯥꯛꯇꯤꯁ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯕꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏ ꯆꯨꯝꯅ ꯋꯥꯐꯝꯁꯨ ꯑꯩꯈꯣꯏ ꯉꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯉꯁꯤꯒ ꯍꯌꯦꯡ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯊꯝꯒꯅꯤꯅ ꯑꯩꯈꯣꯏ ꯄꯥꯟꯗꯝꯁꯨ ꯂꯩꯅ ꯑꯩꯈꯣꯏ ꯂꯥꯛꯆꯒꯦ Council of Higher Secondary Education Manipur Kosemna Lauduna Pangtokadoriba Class 12 ki Higher Secondary Exam 2024 amadi Class 11 ki examination ki program ngasi thokre. Class 12 ki examination February kumathoidagi March kulumdoi fawba aduga Class 11 ki na February kundagi March kun fawba pangthoklagani. Hiramasiga mai leina ngasi Council of Higher Secondary Education Manipur ki Controller of Examination o joina ngasi khuyek piduna thadorakpa cherwalda Class 12 ki exam asi ayuk pung 10 dagi nungthil pung ama fawba chathagani loina Class 11 gi na nungthil pung ama dagi pung 3 fawba chathagani haiba palli. National Program for Prevention and Control of Deafness NPPCD National Health Mission gi mieng makhada nomagi oiba awareness program kam screening for deafness thoram National Program for Prevention and Control of Deafness District Health Society Bisnupur na senduna CIC nambol da ngasi pangthokre. Thoram aduda District Hospital Bisnupur gi ENT Specialist Dr. Suresh Nauriam, Assistant Audiologist PS Lucy, Assistant Audiologist Jenita Huidrom, Hearing Instructor Rosita Khetri Mayum, Hearing Instructor PS Monana Saru Yaduna, na taba watlaba miyoi humudra hembada screening tawbaga loina na awareness PK. Thoram aduga mai leina District Hospital Bisnupur gi ENT Specialist Dr. Suresh Nauriam na phongdokhibada taba watlaba miyoi singna hospital satpada ikaiba leiba amadi self stigma leiba singda khudongsa nabagi damak awareness program kam screening program asi pangthopani loina na makhata na so ahan oiraba sing asina hearing aid darka leiba oiragadi kamdawna hearing aid fanghangani haiba khangangani amadi mafam kaya da so asigumlaba program asi pangthokigani haiki. Mission Saksam Scheme gi makhada Angawadi da thadarakliba senfam gi furniture leiramdare haina pause kharada phonglakliba adu aranba infam yaudaba wafamne haina Social Welfare Minister Haikam Dingona phongdokre. Ngasi New Chekon da leiba Minister gi quarter da pangthokiba pawgi mifam amada wafam asi Haikam Dingona phongdokhibani. Pawgi mifam adu da Social Welfare Director Ngangom Utam amadi maru oiba official singsu saru yaki. Haikam Dingona makha taraduna pause singda aranba wafam phonglakliba adu paw faunaba wathobadagini scheme guidelines ki matung in furniture haiba main component asigi makhada leiba yaba items sing carpet fak amadi atopa machak sing scheme guideline gi page number 41 da yauri. Anganwadi center sing da yenthokiba carpet natraga fak sing asi scheme asigi makhada yenthokibani. Thokliba irang asina maram oiraga carpet na chingba potlam sing phangdaba Anganwadi center yarom lagadi athuba matamda pithoklagani haiki. Social Welfare Department ka mari nina na kogi ngasi phongba che phongda asigi newspaper da sumai to na kogi anganwadi gi furniture gi fund sanction to kanda koi misuse to re haidana thengna ba koi kano da newspaper sing da koi thengna je madu gi makhada koi piri guidelines gi makhada yauri ba item sing su koi kano da le re si su dum koi mayam da dum pithok chagani aduga Moro in a quite lunch and more Kanda. I did Zagaza sing the carpet. Eva Tundava, Zaga Lake Targaso, and what is Center Lake Targaso, Madu, Tana Zarganda, Tuni Honorable Honani, and department side. Mite Christian Churches Council Manipur MCCCM na sinduna Mite Christian Unity Day gi thoram ama a day of prayer for the peace of Manipur haiba thimda ngasi Tangkhul Baptist Church Dulaland da pangthokre. Thoram adu da CH Thanil Mite Christian Churches Council Manipur gi President Oinam Kumar, Mite Baptist Association gi former Executive Secretary Dr. Thiam Kumar amadi All Manipur Christian Organization gi President Simon Raumaina mathang sitna Chief Guest President amadi Guest of Honor oina saru yaki. Thoram aduga mai leina Mite Christian Churches Council Manipur MCCCM gi President Oinam Kumar na hai May ahumdagi hauduna ngasi fawba Manipur gi miyam safam thafam khangdana lariba amadi nomagi suraga chara tanjariba miyoi singna
Sufam nongfam leitaduna wana hingliba asi athuba matamda tangdu leitaba mahausa gi fibamda hanjilaknaba miyam punna hotnaminasi. Hauze Manipur gi oriba fibam asina maitai furup machoi tariba asi amata oina punsinduna thokliba irang asigi solution ama puroknaba hotnabagi pandamna Manipur gi tongan district singda lariba maitai Christian Singi luchingba sing amadi lining asida lariba miyam punbagi tanja adu lawani. Ngasigi mifam asina amato oibagi saktam sagatuna Manipur ing tapa lam ama oirasano haiduna isorgi mafamdasu thaunigani haiki. Por pibiduna isorna pangbiduna Manipurda iramdam masida tangdu laitaba ingthaba tapthaba nungai yaibi marang kaiba lamdam ama oirasanu haiba si ngasigi telaba matamasida ina mayang mafamda ikok nonduna ireicha ireibak punamakki mafamda nolukna wafamasi thamjari. Lamdam asida thokliba irang asida praja sing awaba na kham thengna mayoknaba amadi awaba kaya asida kamdawna hingadagi haibagi charangnaba marak asida miyoi khujok natraga organization amadi lupna kutal lo paibagumna mi amabu fuba warakpa haibasina leibak asibu lo leitaba leibak ama oina uhalakpa asi nungaite. Asigumba thawang asi tawbigano haina Citizens for Justice ki chairman Khaidem Manina phongdokre. Youth of Manipur na sinduna ngasi Major Khulda leiba Manipur Press Club ta pangthokpa paugi mifam amada mahakna hai thanipa henjal alaba irang asi Myanmar dagi changsalakpa drug cartel singa Manipur thugaiba pamba cookies singa lautunaraga tawrakpani. Makoina maitai singda landarakpani aduga maitai singna ngangthokpa khaktani. Adubo thokliba lan ase kanglupki lan oina amadi High Court na ST gi matangda thokiba order du lan arthar halaga irang asibu thokhanbani haina lan uhalli. Marak asida lo leitaba leibak amagumna miyoi khujok kharana natraga lup kharana miyoi kharabu hekta fuba chaiba tawba asi aranba khongthangni. Masida sunatana paumida fauba paulana fongi amadi secrecy haiduna hekta faba punba tawba asisu aranbani. Khutta lo paiduna maram chadana khutlai pairaga chatpa mi fuba amadi mob justice tawba sidi aranba thabakni masi tokpiu. Loyana maram chadana paisa khaiba maru oina micham prajada sel khaibagi thabak asi tawbigano haiki. Pau give me from Aduda Saru Yakiba Citizens for Justice ki Vice Chairman Natune Sori na hai yu thakpa yonba yari hairagasu permission amadi darkar oi haina khali yu singi tungi afaba lambel ama laknabagidamok ekhoigi thabak thoram tawba khudingda yu hekta tawba sisu thadokpa chungani lo khutta pairaga tawriba singsu tawbiganu madugi legal consequence thengna danaba hotna se haikibaga loinana anoba chahina lakpa sida hana thokiba violence amok halaktaba oirasanu haiki. Amaramda paugi mifam aduda saru yakiba yomgi member amana hai samas asida masa masana pamba mawangda lo sizinarpa ase condemn tawi asumna mob justice sagatliba asina yekna bagal lan tawramdagi aikhoi irecha masal onsen naraklagadi aranba lambida chalakpa yai maram asina lo leitaba leibak amagumna miyamna uriba asi semdoknaba yomna kari thodang lahoningbage haibadu lengaki mapi mapa oriba singna amadi Manipurgi chief minister na lamjingbiu phongdokhi. 하이브도 바공원에 탐비요 아루가 로세 굿나 파엔비가노 로 레이바 미암나 셈기바 레지슬레이션 싱신의 로 셈바니 로 셈바 마퉁다 거기 미암나 야레ꯗ나 모이 타갈라 모이나 셈바니 그리고 잘라리바 로스네 자이는 나타바 따라가디 도마 짜오고 공바 미암치는 로로 빠라가 따라가디 강공 자이바 레바 헤네 자이기드나 마퉁만 강다바 레바 거기 모르까드라 하이비 이로 머니푸르야 쪽과 거기 미파이브드나 ngasi 프레스미트 톡자바니 Manipur alu amadi tilhau marang kaina fangan potato and onion
ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯍꯣꯠꯅꯒꯅꯤ ꯂꯣꯏꯅꯅ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ CSO ꯑꯃꯗꯤ ꯀ꯭ꯂꯕꯅ ꯊꯧꯔꯥꯡ ꯂꯧꯕꯤꯗꯨꯅ ꯑꯂꯨ ꯑꯃꯗꯤ ꯇꯤꯜꯍꯧꯒꯤ ꯃꯃꯜꯁꯤꯡ ꯑꯁꯤ ꯀꯌꯥꯝ ꯍꯦꯟꯅ ꯌꯣꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯄꯣꯇꯦꯇꯣ ꯑꯦꯟ ꯑꯣꯅꯤꯌꯟ ꯐ꯭ꯔꯦꯠ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯐꯣꯡꯗꯣꯔꯛꯂꯤ ngasi Manipur Press Club da pangthokpa pawgi mifam amada association asigi information and public relations secretary Nahakpam Santana hai lamdam sida hauji oriba irang asina maram oiraga chana thaknaba potlamgi awaba kaya mayoknabadagi kharata oirabasu koknanaba association asi semduna hana yoningba mamalda yolamba adu kokhanba ngamle makha tana association asina lamdam asida potlamsing asi marang kaina chanaba mamalda fangnaba hotnagani loinana association asina wholesale piriba mamal asi imphagi mafamsingda hena yonbasing monitor tawba hawragani amasung district singi amadi lekai da mamal kayam hena yoli haibadusu CSO amadi club singna yengsinbiu makha taraduna mahakna hai hayengdagi hauna hariba potlam asigi mamal sing media da numit khudingi hapasu hawragani loinana nagamapal amadi dharmasala da association asina ayupung ahum makaidagi hauraga hariba potlamsing phanghaliba asida hawkersingna matam chana adumak loba lakpiu masina city manungi traffic congestion thokhandabada mateng oigani haiki job amadi CSO sing amadi hawkersingda akoina yam chauna appeal tawjaningi si kai noiganda isa na ngana kabira ganda bazar da congestion leitanaba aduga jeneraga human right hai tare ko adi hoarding tawna da कोई कनो से अलू का तिलों से मयाम मतिक जाना मनबसिदा ममन मरम जाना फामिसदा मिया पुना मतें पांगबिवा मदि CSO सिंगना मतें पांगबिवा से सिगी अपील जे तौजगे ना सिगी प्रेसपिट से तौजगे viral video amada nupi amabu huyan mamongi member ni haiba nupi kharana fubagi video social media da viral chenabani haiba nupi tarani thoi ngarang Manipur police ki team amana fare chahi asigi oba numit new year day numita victim nupi asina yu thakchilaga fajadaba wahai wata miyamda ngang saklammi haibagi maralda huyan mamongi miyoi singni hariba nupi sing asina victim oribi nupi asibu fu chaibani hari Thaudok adugi video ama social media singda viral oirakpadagi police na su motor case ama lakhatuna FIR ama Imphal police station da register taroba matungda phabani hari loyana police na faraba nupi tarani thoi ngasi chairap court da puthok matung makha tana numit humni gi remand lokthakre panba yai numit humni gi remand lokthakre nupi tarani thoi chairap court tagi puthorakpa matamda paumi singna paw launaba hotnaba nupi tarani thoi bu sagatpa miyoi singna video photo number yarwa haibadagi paumi sing amadi nupi tarani thoi bu sagatliba singi marakta ngahak unkhatnaba thokre hari State asida nauna khallaba IRB amadi MR gi training Manipur gi mapanda training taunaba thagani hariba asi state asida oina training tawbiu haina Sekmai Assembly constituency gi hanagi MLA Ningthaujam Biren of Haikre ngase lamphel pata leiba ex MLA gi quarter da pangthokiba pawgi mifam amada wafam asi phongdokladuna Biren na hai tha asigi 13 dagi hauduna Mars kun fawba Imphal dagi Mumbai tamna punna kilometer lising Taruk Satra Sangba State Tara Mangagi District Chama Tara Fauduna Chakadaba Bharat Joro Niya Yatra gi Khongsat asi atopa state tagi haudana Manipur dagi haubagi maramdi Manipur da thanipan hena tangdu leitadaba fibam amada miyam kham thengna wanariba asi matau karamna irang asi loisinduna miyam tangdu leitana mahausa gi fibam da amuk hanjilakpa pame Manipur asi democracy gi wahanthok leitraba leiba ama oire haibadi miyamna khangnaraba wafam amani Irang leitre haiduna Manipur lengakna lauri adubu noma kangdana kukim neten singna nomai bom kapsinduna landariba asi irang loibagi khudamla Manipur lengakna athuba matamda irang asigi waroisin ama puraktuna miyam tangdu leitana lehanbiu haina su phongdoki Yama lakyama usi mai thalukiba ame oire hansi akoina thazje ai hak silukasi Congress member moina Sekmai Kendra manungda mahakna yarik pigani habigi waklon amada laibisidi ai magi de heart and soul support tawje aduga iroinana ayang Sekmai Kendra prajasing amadi Manipur da leba prajasing Manipur da leba sangnaiba lusing punama ayaki magi de message am piningudi Rahul Gandhi ji na lakpa matamda akoi punama sojok pinabiu mahaki khongchat asida mateng pangbiu
ꯃꯍꯥꯛꯀꯤ ꯆꯠꯂꯤꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯁꯍꯣꯖꯣꯛ ꯄꯤꯅꯕꯤꯌꯨ ꯍꯥꯏꯕ ꯄꯥꯎꯖꯦꯜ ꯑꯁꯤ ꯄꯤꯖꯅꯤꯡꯏ꯫ ꯂꯥꯏꯁ꯭ꯔꯝꯃꯅꯤ ꯒꯧꯔ ꯁꯪꯒꯤꯠ ꯑꯦꯀꯥꯗꯃꯤꯕꯨ ꯂꯤꯡꯈꯠꯄꯤꯔꯝꯕ ꯂꯥꯏꯁ꯭ꯔꯝꯃꯅꯤ ꯂꯩꯈꯤꯗꯕꯒꯤ ꯆꯍꯤ 35ꯂꯛ ꯁꯨꯕ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯑꯃꯗꯤ ꯑꯦꯀꯥꯗꯃꯤꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯒꯨꯔꯨ ꯀꯌꯥꯗ ꯀꯠꯄ ꯒꯨꯔꯨ ꯀꯤꯔꯇꯟ ꯑꯃꯁꯨꯡ ꯙꯔꯃꯅ ꯃꯔꯥꯏ ꯆꯥꯏꯊꯔꯛꯄ ꯍꯥꯏꯕꯁꯤꯗ ꯈꯟꯅ ꯅꯩꯅꯕ ꯊꯧꯔꯝ ꯉꯁꯤ ꯊꯧꯕꯥꯜ ꯋꯥꯡꯈꯦꯝ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯂꯥꯏꯁ꯭ꯔꯝ ꯕꯤꯖꯣꯏ ꯀꯨꯃꯥꯔꯒꯤ ꯌꯨꯝꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯏꯁ꯭ꯔꯝꯃꯅꯤ ꯒꯧꯔ ꯁꯪꯒꯤꯠ ꯑꯦꯀꯥꯗꯃꯤ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯒꯩ ꯅꯥꯇꯩ ꯄꯨꯟꯅ ꯁꯦꯝꯃꯤꯟꯅꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯋꯥꯡꯈꯦꯝ ꯖꯤꯂꯥ ꯄꯔꯤꯁꯠꯀꯤ ꯅꯣꯃꯤꯅꯤ ꯃꯦꯝꯕꯔ ꯀꯦ.ꯑꯩꯆ. ꯁꯣꯚꯥꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡ ꯂꯥꯏꯁ꯭ꯔꯝꯃꯅꯤ ꯒꯧꯔ ꯁꯪꯒꯤꯠ ꯑꯦꯀꯥꯗꯃꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯅꯥꯎꯔꯦꯝ ꯒꯨꯂꯥꯞ ꯁꯤꯡꯅ ꯊꯧꯔꯝ ꯃꯄꯨ ꯑꯗꯨꯒ ꯍꯨꯏꯌꯦꯟ ꯂꯥꯂꯣꯡ ꯃꯅꯤꯄꯨꯔ ꯊꯥꯡ ꯇꯥ ꯀꯜꯆꯔꯦꯜ ꯑꯦꯁꯣꯁꯤꯌꯦꯁꯟ ꯏꯔꯤꯜꯕꯨꯡꯒꯤ ꯗꯤꯔꯦꯛꯇꯔ ꯄꯗꯃꯁ꯭ꯔꯤ ꯑꯦꯋꯥꯔꯗꯤ ꯀꯛꯆꯤꯡ ꯇꯥꯕꯝ ꯁꯅꯥꯊꯣꯏꯕ ꯁꯔꯃ, ꯐꯣꯔꯃꯔ ꯁ꯭ꯇꯦꯠ ꯀꯃꯤꯁꯅꯔ ꯐꯣꯔ ꯄꯔꯁꯟ ꯋꯤꯠ ꯗꯤꯁꯑꯦꯕꯤꯂꯤꯇꯤꯁ ꯂꯥꯏꯁ꯭ꯔꯝ ꯏꯕꯣꯝꯆꯥ ꯑꯃꯁꯨꯡ ꯔꯤꯖꯅꯦꯜ ꯁꯦꯟꯇꯔ ꯐꯣꯔ ꯀꯜꯆꯔꯦꯜ ꯍꯦꯔꯤꯇꯦꯖ ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗꯤ ꯑꯦꯁ.ꯑꯦꯁ. ꯀꯨꯟꯖꯕꯤꯍꯥꯔꯤ ꯁꯔꯃꯅ ꯑꯈꯟꯅꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯤꯕꯁꯤꯡꯅ ꯄꯨꯡ ꯏꯁꯩ, ꯂꯥꯏꯔꯤꯛ ꯍꯥꯏꯕ ꯊꯤꯕ, ꯖꯒꯣꯏꯅꯆꯤꯡꯕ ꯂꯝ ꯀꯌꯥꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯥꯏ ꯄꯥꯛꯈ꯭ꯔꯕ ꯑꯦꯀꯥꯗꯃꯤ ꯑꯗꯨꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯒꯨꯔꯨ ꯀꯌꯥꯒꯤ ꯃꯐꯝꯗ ꯒꯨꯔꯨ ꯀꯤꯔꯇꯟ ꯑꯃꯗꯤ ꯍꯩ ꯂꯩ ꯀꯠꯇꯨꯅ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯂꯣꯏꯅꯅ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗꯤ ꯂꯥꯏꯁ꯭ꯔꯝ ꯕꯤꯖꯣꯏꯅ ꯃꯣꯗꯔꯦꯇꯔ ꯑꯣꯏꯗꯨꯅ ꯙꯔꯃꯅ ꯃꯔꯥꯏ ꯆꯥꯏꯊꯔꯛꯄ ꯍꯥꯏꯕꯁꯤꯗ ꯈꯟꯅ ꯅꯩꯅꯕꯒꯤ ꯊꯧꯔꯝ ꯑꯃꯁꯨ ꯄꯥꯡꯊꯣꯛꯈꯤ꯫ ꯔꯤꯖꯅꯦꯜ ꯁꯦꯟꯇꯔ ꯐꯣꯔ ꯀꯜꯆꯔꯦꯜ ꯍꯦꯔꯤꯇꯦꯖ ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗꯤ ꯑꯦꯁ.ꯑꯦꯁ. ꯀꯨꯟꯖꯕꯤꯍꯥꯔꯤ ꯁꯔꯃꯅ ꯋꯥꯉꯥꯡꯂꯣꯏ ꯑꯣꯏꯅ ꯈꯟꯅ ꯅꯩꯅꯕ ꯑꯗꯨꯗ ꯋꯥ ꯉꯥꯡꯈꯤ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯌꯥꯏꯔꯤꯄꯣꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯌꯥꯏꯔꯤꯄꯣꯛ ꯄꯦꯆꯦ ꯈꯨꯜꯗ ꯆꯍꯤ 34 ꯁꯨꯔꯕꯤ ꯔꯥꯙꯦ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯊꯥ ꯑꯁꯤꯒꯤ 9ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯇꯥꯔꯛꯄꯗ ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ꯊꯥꯡꯅ ꯌꯥꯟꯗꯨꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯕ ꯊꯧꯑꯣꯡꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯉꯁꯤ ꯌꯥꯏꯔꯤꯄꯣꯛ ꯀꯩꯊꯦꯜꯗ ꯃꯤꯌꯥꯝꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯄꯦꯆꯦ ꯃꯩꯔꯥꯄꯥꯏꯕꯤ ꯑꯃꯁꯨꯡ ꯌꯥꯏꯔꯤꯄꯣꯛ ꯃꯥꯏꯀꯩꯒꯤ ꯑꯄꯨꯟꯕ ꯃꯩꯔꯥꯄꯥꯏꯕꯤꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯁꯔꯨꯛ ꯌꯥꯗꯨꯅ ꯆꯠꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯔꯥꯙꯦ ꯍꯥꯠꯄ ꯌꯥꯅꯤꯡꯗꯦ, ꯃꯤꯍꯥꯠꯄ ꯑꯊꯨꯕꯗ ꯐꯥꯗꯨꯅ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕ ꯄ꯭ꯂꯦꯀꯥꯔꯗ ꯁꯤꯖꯤꯟꯅꯕꯒ ꯂꯣꯏꯅꯅ ꯈꯣꯜꯂꯥꯎ ꯀꯌꯥꯁꯨ ꯂꯥꯎꯈꯤ꯫ ꯃꯤꯁꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯝꯈꯤꯕ ꯖꯦ.ꯑꯦ.ꯁꯤꯒꯤ ꯃꯤꯍꯨꯠ ꯅꯣꯡꯄꯣꯛ ꯂꯧꯔꯦꯝꯕꯝꯗꯒꯤ ꯈꯣꯏꯔꯣꯝ ꯆꯥꯎꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯤꯑꯣꯏ ꯑꯃꯕꯨ ꯇꯝꯊꯤꯅ ꯍꯥꯠꯄꯤꯈꯤꯕ ꯑꯁꯤ ꯃꯥꯏꯀꯩ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯀꯟꯗꯦꯝ ꯇꯧꯏ꯫ ꯑꯁꯤꯒꯨꯝꯕ ꯇꯝꯊꯤꯔꯕ ꯃꯤꯍꯥꯠ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯂꯩꯉꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯐꯒꯠꯇꯨꯅ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯂꯩꯈꯤꯗꯕ ꯍꯥꯏꯕꯗꯤ ꯖꯅꯨꯋꯥꯔꯤ 9ꯗꯒꯤ ꯊꯥꯔꯒ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯂꯩꯉꯥꯛꯅ ꯃꯤꯍꯥꯠꯄ ꯄꯨꯊꯣꯛꯂꯛꯀꯗꯕꯅꯤ꯫ ꯖꯦ.ꯑꯦ.ꯁꯤꯅꯁꯨ ꯈꯣꯡꯖꯪ ꯂꯦꯞꯇꯅ ꯆꯪꯁꯤꯟꯒꯅꯤ, ꯑꯁꯤꯕ ꯍꯛꯆꯥꯡꯁꯨ ꯂꯧꯈꯤꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯕꯤꯚꯥग ꯃꯌꯥꯝꯅ ꯄꯨꯟꯁꯤꯟꯕꯤꯔꯒ ꯑꯃꯨꯛꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯃꯤꯍꯥꯠ ꯑꯁꯤꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯄꯨꯊꯣꯛꯄꯤꯌꯨ꯫ ꯁꯤꯔꯤꯕꯁꯦ ꯇꯥꯡ 9ꯅꯤ, ꯇꯥꯡ 9ꯗꯒꯤꯅ ꯅꯨꯃꯤꯠ 5ꯅꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯤꯍꯥꯠ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯍꯥꯠꯂꯤꯕ ꯃꯤꯑꯣꯏ ꯑꯁꯤꯕꯨ ꯄꯨꯊꯣꯛꯄꯤꯌꯨ꯫ ꯃꯤꯍꯥꯠꯄ ꯑꯁꯤꯕꯨ ꯍꯦꯛ ꯄꯨꯊꯣꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯃꯇꯝ ꯀꯛꯇꯅ ꯑꯩꯈꯣꯏ ꯑꯀꯟꯕ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯖꯔꯒ ꯑꯁꯤꯕꯁꯤ ꯂꯧꯖꯈꯤꯔꯣꯏ꯫ ꯂꯩꯈꯤꯗ꯭ꯔꯕꯤꯒꯤ ꯃꯃꯧ ꯌꯥꯏꯃ ꯃꯦꯝꯃꯅꯁꯨ ꯃꯍꯥꯛꯀꯤ ꯃꯅꯦꯝꯄꯣꯛꯀꯤ ꯃꯤꯍꯥꯠꯇ ꯆꯦꯟꯅꯕꯁꯤꯡ ꯑꯊꯨꯕꯗ ꯄꯨꯊꯣꯛꯄꯤꯔꯒ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ ꯄꯦꯟꯗꯦ, ꯑꯩ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯑꯦ꯫ ꯃꯇꯝ ꯂꯩꯕꯤꯒ ꯌꯨꯝꯗꯣ ꯃꯤ ꯂꯩꯇꯕꯅꯤꯅ ꯑꯩꯁꯨ ꯏꯊꯟꯗ ꯂꯩꯕ ꯇꯟꯖꯥ ꯊꯣꯛꯄꯅꯤꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯁꯨ ꯊꯣꯡ ꯂꯣꯜꯂꯒ ꯑꯩꯒꯤ ꯁꯨꯐꯝ ꯊꯣꯛꯄ ꯅꯣꯝꯐꯝ ꯊꯣꯛꯄ ꯑꯩ ꯃꯁꯤꯗ ꯃꯌꯥꯗ ꯑꯩ ꯁꯨꯔꯒ ꯂꯩꯖꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗ ꯇꯧꯔꯒ ꯃꯤꯍꯥꯠꯄꯁꯦ ꯑꯃꯨꯛꯇꯪꯗꯤ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯤꯍꯥꯠꯁꯦ ꯑꯃꯨꯛꯇꯗꯤ ꯄꯨꯊꯣꯛꯄꯤꯌꯨ꯫ ꯀꯛꯆꯤꯡ ꯏꯊꯩ ꯀꯃꯤꯇꯤꯒꯤ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯅ ꯃꯇꯝ ꯁꯥꯡꯅ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯗ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯁꯔꯨꯛ ꯌꯥꯔꯝꯕ ꯅꯥꯎꯔꯦꯝ ꯏꯕꯣꯝꯆꯥ ꯃꯩꯇꯩ ꯀꯛꯆꯤꯡ ꯁꯨꯃꯥꯡ ꯂꯩꯀꯥꯏ ꯄꯥꯟꯊꯣꯏꯕꯤ ꯁꯪꯂꯦꯟ ꯃꯅꯥꯛꯇ ꯂꯩꯕꯅ ꯆꯠꯂꯤꯕ ꯊꯥ ꯖꯅꯨꯋꯥꯔꯤ ꯇꯥꯡ 8 ꯄꯣꯏꯅꯨꯒꯤ 13ꯅꯤ ꯄꯥꯟꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯍꯩꯅꯝ ꯂꯩꯅꯝ ꯑꯣꯏꯅ ꯇꯤꯟꯈꯤꯕꯗ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯃꯤꯅꯤꯠ 2 ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯂꯩꯈꯤꯗꯕ ꯑꯁꯤ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯃꯦꯟꯁꯤꯟꯕ ꯉꯝꯂꯔꯣꯏꯗꯕ ꯑꯋꯥꯠꯄ ꯑꯃ ꯑꯣꯏꯍꯧꯔꯒꯅꯤ ꯍꯥꯏꯅ ꯀꯛꯆꯤꯡ ꯏꯊꯩ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗꯁꯨ ꯀꯃꯤꯇꯤ ꯑꯁꯤꯅ ꯁꯔꯨꯛ ꯌꯥꯔꯛꯂꯤ꯫ ꯗ ꯚꯥꯏꯕ꯭ꯔꯦꯟꯠ ꯒꯨꯖꯔꯥꯠ ꯒ꯭ꯂꯣꯕꯦꯜ ꯁꯃꯤꯠ 2024 ꯉꯁꯤ ꯒꯨꯖꯔꯥꯠꯀꯤ ꯒꯥꯟꯙꯤꯅꯒꯔꯗ ꯂꯩꯕ ꯃꯍꯥꯇꯃꯥ ꯃꯟꯗꯤꯔꯗ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯀꯣꯚꯤꯗ ꯂꯥꯏꯆꯠꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯃꯤꯠ ꯑꯁꯤꯒꯤ 10ꯁꯨꯕ ꯏꯗꯤꯁꯟ ꯇꯧꯈꯤꯗꯦ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯚꯥꯏꯕ꯭ꯔꯦꯟꯠ ꯒꯨꯖꯔꯥꯠ ꯒ꯭ꯂꯣꯕꯦꯜ ꯇ꯭ꯔꯦꯗ ꯁꯣ 2024ꯒꯤ 10ꯁꯨꯕ ꯊꯧꯔꯝ ꯍꯧꯗꯣꯛꯈꯤ꯫
January 10-12 fauba chathagadaba summit asigi themna Gateway to the Future haibasini. Partner Laiba Kuntra Mari amadi partner organization Tarataruna summit asida saru yari. Laiba Kayagi Presidents Prime Minister MNC Singi CEO Kayasu saru yari. Summit manungda PM na manungda Suzuki Motor Corps ki Hero Suzuki AP Motor ki Kit is AP Motor ki Kit is Benson Microtechnology ki Sanjay Mehrotra Rasna Private Limited Chairman Piros Khambata amasung India dagi Gautam Ambani Mukesh Ambani amadi Nataranjan Chandrasekharan yauna saknairaba miyoi kayaga unagani hairi. Officials singna haikibada chahi asigi di chada maidradi MOU inaraba yai. Healthcare project ka mari leinabada invest tawhanaba UAE ga MOU mari khuyak pinakre hainasu India gi Foreign Secretary Binay Quatrana haiki. MOU asida machatana iribana health sector energy sector chawkhat hanba amadi India amasung UAE gi marakta space project pakat minaba yauri haiki. January 22 da sangadariba Ram Mandi gi tharamda Congress ke leader sing Sonia Gandhi amasung Malik Arjun Kharge saru yaroi haina Congress na phongdokre. Ram Mandi gi matangda India bloc ki partners singi yaningdaba wafam kaya phongdonarakle haiki. Laibak asigi miyoi million kaya na Lord Rambu kurumnaribani lining laison haibase lanai gi wafamni adubu BJP amadi RSS na political project oina semgatle. Saba loidriba mandir asi sangaraga Mikhal ki khudong saba launaba BJP amadi RSS na hotnari haiki. Miyoi million kaya na Lord Ram da thamliba Bhakti gi thawongbu khanglaba Supreme Court na miyam gi pamjariba adubu ikai khumnai haina Englishing ani 18 da rai pikibabu sagot aduna Sonia Gandhi Malik Arjun amasung Sudhir Ranjan Chaudhary na invitation bu laukidabani hari. Arabada maru eba pau amuk hana pizari. Layak na Bharat Joro Niya Yatra Haudofam Ground permission pidrabasu Khongjangwar Memorial Complex manaktagi khongsanba haunaba sem saragani haina MPCC ki President K Megasandana phongdokre. Numit nini sathagadaba district level consumer awareness cum exhibition among asi pungdongwamda haudokre. Day of Prayer for the Peace of Manipur haiba thimda Mighty Christian Unity Day tharam pangthokre. Loyana the Brighton Gujarat Global Trade Show 2024 ngasi Prime Minister Narendra Modi na haudokre. Matang asida image PAODAM sanuk sabalo shinjari mieng tabiri basingbu amuka hana kurumjari.